ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯡꯅꯥꯡ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯊꯤꯀꯥꯗꯥꯔ ꯅꯣꯗꯣꯏꯗꯣ ꯑꯃꯨꯛ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤꯕꯅꯣ? ꯃꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯅꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯍꯨꯝ ꯑꯁꯤꯅ ꯇꯧꯍꯟꯕ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯀꯜꯂꯅꯕ ꯍꯣꯠꯅꯕ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯦ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯂꯥꯏꯊꯩ ꯇꯧꯔꯒ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯇꯥꯟꯅꯔꯒ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕꯗꯒꯤ ꯁꯥꯔꯕꯨ ꯀꯧꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯕꯤꯛꯅ ꯅꯣꯗꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯉꯔꯥꯡ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯌꯣꯝꯁꯟꯅꯔꯛꯂꯤꯕꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅꯥꯡ ꯍꯧꯈꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯤ ꯌꯣꯝꯁꯟꯅꯔꯛꯄꯁꯦ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯔꯤ ꯊꯧꯗꯣꯛ ꯑꯉꯛꯄ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯁꯥꯊꯤꯅ ꯇꯝꯅꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ, ꯍꯥꯏꯕꯗꯤ ꯆꯠꯊꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎꯅꯁꯨ ꯄꯨꯡꯅꯤꯜ ꯅꯤꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯅ ꯍꯥꯏꯔꯛꯂꯤ, ꯏꯕꯨꯡꯉꯣ ꯅꯣꯗꯣꯏ, ꯀꯤꯗꯕ ꯇꯧꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕꯒꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯂꯝꯕꯤ ꯄꯥꯛꯊꯣꯔꯛꯄ, ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯂꯣꯏꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯗꯨꯒ ꯅꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯖꯒꯥ ꯑꯁꯤꯗꯤ ꯁꯨꯔꯅꯨ ꯍꯥꯏꯗꯅ, ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯁꯤ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯅꯈꯣꯏꯅ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯁꯤꯜꯂꯒ ꯁ꯭ꯋꯥꯏꯁꯤꯗ ꯒꯣꯂꯥꯏ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯂꯝꯕꯤ ꯑꯗꯣ ꯁꯥꯡꯗꯣꯛꯍꯜꯂꯅꯤ, ꯑꯗꯨꯅ ꯇꯨꯕꯠ ꯁꯝꯈꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯊꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯍꯦꯛꯇꯃꯛ ꯌꯥꯟꯊꯠꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯒꯤ ꯋꯥ ꯇꯥꯗꯅ ꯌꯥꯟꯊꯠꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯊꯤ ꯐꯣꯡꯉꯛꯂꯦ, ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯛꯄꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯊꯋꯥ ꯋꯥꯁꯥꯗꯕꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇ꯭ꯔꯤꯉꯩ ꯅꯈꯣꯏꯅꯁꯨ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯑꯕꯤꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯗꯣꯏꯅ, ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯍꯦꯛꯇꯃꯛ ꯇꯧꯔꯣꯅꯦ, ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯗꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯍꯣꯡꯗꯣꯛꯈ꯭ꯔꯣꯅꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯅꯕ ꯇꯧ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯃꯥꯂꯣꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤꯅꯦ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯅꯣꯡꯃꯇꯪ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯕꯗꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯀꯅꯥꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯈꯪꯒꯗꯕꯅꯤ꯫ ꯅꯪꯗꯤ ꯀꯤꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯤꯗꯨꯕꯨꯅ ꯆꯪꯉꯨꯅ ꯏꯟꯁꯤꯜꯂꯤꯕꯗꯨꯕꯨ ꯅꯪꯒꯤ ꯅꯔꯤꯜꯁꯤꯕꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯗꯣꯏ ꯄꯤꯡ ꯁꯥꯎꯈꯤꯗꯨꯅ, ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯑꯩꯁꯨ ꯂꯦꯛꯄ ꯌꯥꯎꯔꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯣ, ꯑꯩ ꯏꯊꯟꯇ ꯑꯃꯨꯛ ꯑꯍꯤꯡ ꯂꯦꯛꯎꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯄ ꯃꯇꯝꯗ ꯂꯥꯏꯗꯨ ꯊꯣꯛꯂꯛꯂꯕꯗꯤ ꯃꯉꯛ ꯁꯝꯗꯣ ꯑꯩꯅ ꯄꯥꯏꯔꯒ ꯅꯤꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯀ ꯀꯥꯏꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝ ꯖꯥꯎꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯁꯥꯃꯛꯅ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯀꯤꯕꯗꯨ ꯐꯥꯎꯔꯅꯤ꯫ ꯂꯥꯃꯩ ꯆꯥꯛꯄꯗ ꯌꯥꯎꯗ꯭ꯔꯤꯕ ꯁꯖꯤꯅ ꯁꯥꯕꯒꯤ ꯇꯦꯝꯄꯔꯦꯆꯔ ꯈꯪꯗꯦꯗꯨꯅꯤꯅ ꯇꯧꯔꯣ, ꯅꯪꯁꯨ ꯑꯍꯤꯡ ꯂꯦꯛꯂꯣ, ꯑꯗꯨꯒꯅꯦ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯑꯕꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯣꯏ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯀꯧꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯧꯕꯤꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯗꯣꯏ ꯈꯣꯂꯥ ꯃꯅꯨꯡꯗ ꯄꯔꯄꯞ ꯆꯪꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯖꯒꯥ ꯑꯃ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ?
ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯃꯐꯝꯁꯤ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯊꯕꯛ ꯑꯣꯏꯔꯝꯗ꯭ꯔꯦꯅꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯡꯅꯕꯗꯨꯗ ꯅꯣꯗꯣꯏꯅ ꯅꯈꯣꯏ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯃꯈꯩꯁꯨ ꯂꯣꯏꯅꯃꯛ ꯀꯧꯔꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯃꯤ 100-200 ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯗꯨꯅ ꯂꯥꯡꯂꯒ ꯂꯩꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯕꯨꯠ ꯑꯗꯣ ꯊꯣꯛꯂꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯗꯣꯏꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯪ ꯈꯣꯝꯕꯗ ꯃꯤ 100-200 ꯑꯗꯨꯝ ꯁꯨꯔꯅꯤ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏ 100-200 ꯆꯥꯐꯝ ꯊꯛꯐꯝ ꯂꯣꯏꯅꯃꯛ ꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯒꯤ ꯀꯣꯝ ꯃꯅꯥꯛꯇ ꯃꯩ ꯍꯧꯗꯨꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯗꯣꯏꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯩꯅꯣꯅꯤ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯅꯣꯗꯣꯏꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯗꯣ ꯀꯩꯁꯨ ꯈꯨꯝꯗꯅ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯇꯧꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯈꯩꯁꯨ ꯃꯊꯪ ꯂꯥꯛꯅꯅꯕ ꯍꯥꯏꯔꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯤꯄꯥ 100-200 ꯇꯤꯜꯂꯔꯤ ꯑꯗꯨꯃꯥꯏꯅ ꯇꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯤꯌꯥꯝ ꯑꯃ ꯎꯔꯛꯄꯗꯨꯗꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯃꯈꯣꯏꯅ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯦꯡꯗꯣꯛꯄ ꯇꯛꯊꯣꯛꯄ ꯅꯥꯟꯊꯣꯛꯄ ꯑꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤꯗꯤ ꯅꯈꯣꯏ ꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯅꯣꯗꯣꯏꯅ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯗꯤ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯆꯤꯜ ꯑꯃ ꯁꯦꯝꯂꯤꯕꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯂꯥꯏ ꯃꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯃꯤ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯨꯅꯒ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯥꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯦ ꯈꯪꯒꯅꯤꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯇ꯭ꯔꯦꯗꯅ ꯐꯩ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯁꯤꯒꯤ ꯃꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯏꯁꯤꯡꯁꯤꯁꯨ ꯃꯤ ꯌꯥꯝꯂꯛꯂꯕꯗꯤ ꯀꯤꯔꯤꯕꯅꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯤꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯏꯌꯥꯝꯕ ꯃꯄꯥꯟꯗ ꯑꯉꯥꯡ ꯈꯔ ꯂꯥꯛꯎꯔꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠꯇ ꯊꯣꯛꯄꯤꯔꯛꯎ ꯃꯁꯛ ꯃꯁꯥꯅꯒ ꯐꯖꯔꯤꯕ ꯑꯉꯥꯡ ꯈꯔ ꯌꯥꯎꯔꯤꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯌꯥꯝꯕ ꯅꯣꯗꯣꯏꯅ ꯍꯣꯏ ꯌꯥꯔꯦ ꯈꯪꯉꯦ ꯃꯣꯏ ꯉꯥꯏꯂꯝꯃꯣ ꯊꯣꯛꯂꯛꯑꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯗꯣ ꯊꯣꯛꯍꯟꯈ꯭ꯔꯤ ꯅꯣꯗꯣꯏ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯀꯩꯅꯣ ꯈꯔ ꯇꯩꯁꯟ ꯌꯦꯛꯁꯟꯗꯨꯅ ꯃꯁꯝꯒꯗꯣ ꯅꯥꯟꯅ ꯍꯥꯠꯂꯒ ꯃꯄꯥꯜꯗ ꯆꯤꯡ ꯂꯦꯝꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯐꯝ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯆꯥꯐꯝ ꯁꯦꯡꯗꯣꯛꯇꯅ ꯀꯅꯥꯒꯤ ꯃꯩ ꯍꯧꯐꯝ ꯀꯥꯁꯦ ꯁꯦꯡꯗꯣꯛꯇꯅ ꯇꯧꯔꯒ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯑꯃꯠꯇ ꯎꯗꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯟꯗꯣꯟ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯔꯤꯕꯗꯣ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯗꯣꯏꯅ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯀꯅꯥꯝꯇ ꯉꯥꯏꯔꯝꯗꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯅꯪꯕꯨ ꯑꯩ ꯎꯔꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯩꯅꯣꯅꯤ ꯁꯥꯔ ꯑꯩꯗꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯝꯗꯦ ꯉꯁꯥꯏꯗꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯁꯨꯔꯒ ꯂꯩꯔꯤꯕꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯗꯣꯏꯗꯣ ꯀꯔꯤꯅꯣꯅꯤ ꯍꯥꯏꯗꯨꯅ ꯉꯛꯆꯥꯅꯤ ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯝꯗꯕ꯭ꯔꯣ ꯁꯥꯔ ꯂꯥꯛꯑꯝꯗꯦꯃꯤ ꯁꯥꯔ ꯑꯣ ꯌꯥꯏ ꯊꯕꯛ ꯁꯨꯖꯔꯣ ꯑꯁꯨꯝꯅꯗꯤ ꯍꯥꯏꯔꯝꯂꯒ ꯅꯣꯗꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯇꯨꯝꯐꯝ ꯑꯃ ꯁꯦꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯥꯛꯑꯣꯔꯤ ꯊꯣꯛꯂꯛꯑꯣꯗꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂꯅꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯗꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯣꯗꯣꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯏꯍꯜꯂꯦ ꯍꯥꯏꯅ ꯇꯥꯟꯅꯔꯒ ꯌꯥꯒꯗꯕ ꯇꯤꯟꯕꯨ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯙꯝꯀꯥ ꯇꯧꯔꯕꯅꯤꯅ ꯑꯉꯝ ꯇꯥꯟꯅꯔꯛꯂꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯇꯤꯟꯕꯨ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤꯅ ꯑꯉꯝ ꯇꯥꯟꯅꯔꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯈꯣꯏ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯇꯣꯛꯎꯅꯤꯕꯨꯡꯉꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯝ ꯇꯥꯟꯅꯔꯛꯂꯒꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ
na aina tau haibadu tang tau lore noi gi na thobu sida karibu leiribagine adum na hairakpadagidi tumina thokri nungthil nungjang waram matam phao dadi makhoi mayar sadi sengdok kuna sil langnibado lore duna bamol su kauba chakri adubu bamol amatana lakpiyu haibi yadre mphamaduta chak thongadoribasibu angawbo kanana silibano haiduna chairaga dum thadorakle haiduna pau tamlari matamaruda nodoido yamna matha sari mahana matha sabadu ubada makhoi leiribasing adugi maraktagi makhoi kharana chak thongbagi werabadi aikona hektamak thongese kedobagi bamon ne kadoribano atuga bamondi sa nga thongo haibasu yaroi akhona tawgudoribasiri sa natro adum haikuda nodoido oi he aisi phap ama torore ore nakhona toribase yauna fajare aduna nakhona thoba thong thaktana ngasidi langgadabani ahobo isai thagatuna nikdamni langgadabani sanai yurigadabni pham masida nakhona tonba kusito adum na hairakpadagidi makhoi pakhang masa sing adudi harawra loiri khul adutagi lekai adutagi yauri pakhang masa sing adudi makhoi di mihun thawun subunati makhoi di lekai adugi wari puna makhang libani aramaduna yaudabana kongkai ni adubu nongna tholakpa ingkhalak liba nupa macha sing haibadi thodok adubu thengna haudaba nupa macha sing adudi hojikki matamdabu kadai dagi laino haiduna makhoi di atmak yaushil libani Namidang marang werak paduta may haugat po hauri may thaduna may jaw thaduna haujikti chai sing thongba kaya ama tawbo haurakle matam maduda makhoi na may haugatuna sa nga thonganaba semdana sadra tawringa ki marak adutta mapham madwaida karino khangdaba kharadi aduma hauраklabani matam do namidang gi pung 3 makhai muk tarakpa matamni matam maduda makhoi sa semliba do makhoi na semliba jaga adu ki nak yetati asongbo mongsong ngakani aduga mongsong adutagi khara hantuklaga lafu pambi sing hauribani makhoina paklaba khorofi ama tharaga maduda muksu sanga singdo yamna kana semdari ngai matamni napi romda matun onjalaga leiba nupa amage sayengda napi marak adomdagi haibadi mongsong marak romdagi khutna pop pop tharai nupa aduna kanyuni asum na hairaga tung leithoktuni jengubadadi kanasu leramdi matamaduda maga sa seminary basing aduna kedoroge kedon urulega yigidubu kedoroge bi matamaduda nipa aduna khongdine aigi sayeng sida pupup tharpai warida adumna hairakpata maga sa seminary basing aduna yare he una wana tarakpu ramani akoida lairibase mongsong mayaidani asum hairaga makhoi sa semnigoda makha adumak chathari matam maduda thajadana makhoi leiriba jaga aduda haibadi makhoi sa semliba mapham madu makada yamanam thiba manamama namrakli manam maduda makhoi na kharinu ni swa jide nam thiba manam namdro adum na hairakpata makhoi amana napi singnang maraknina sanga karigumba pat apum gumba lerambaju male asum na hairaga makhoi sa do prap semi tan sa tu ta tunglumda leiriba mongsong marakta sorot lawba khonje lama tabadagi mongsong nomda tunglei thoklaga leiriba nupa aduna phat leisalaga yengakpadadi lafu makhong aduta mamit ilang langba karigumba mamami sami haipet uhuki madu urubadagidi nipa aduna kinu chigidudi adum na hairakpada makhoi sabsen liba sing aduna kedoroge amo matamadu nipa aduna hai masigi lafu makhong asida karino ilang langba mamit ani panba ma lepamini adu oina haifetani uhoba phajandi uhodre wa adu tabada makhoi sa seminary basing aduna yare kedoroge khairaga lelerano mafam saisi buthu ega haina baduda nang su wakhana sagalai raba matamadu da ngasai sayengda popo phurakhiba nipa aduna hoi hai swaise kinuma tawgo male barbar usinaba taw adum na haina ringai makhoi arangba kangu khara angchalalaga ya langchalak tuna hoji phawba sa seba lojibro haiduna makhoi milamama yau langchalak badagiri makhoi na kirambaga loina mak phakri maisu phajana pungan ngana thalibani masiki matung sa sema don loraduna makhoi mathang honjin nakri matugi matung thong thakliba singa do loirakpa ngaiba oina isai thaduna mana thokpa isai ga saknari poni mata matuda
ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯈꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯔꯛꯄꯗꯨꯗ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯨꯅ?" ꯃꯇꯝ ꯑꯗꯨꯗ ꯃꯥꯅ "ꯈꯪꯗꯦꯅꯦ, ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯔꯛꯄ" ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯄꯔꯕ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ "ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯃꯥꯅ ꯁꯥ ꯊꯣꯡꯉꯤꯉꯩꯗꯅꯦ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯄꯨꯔꯥꯅ ꯅꯥꯜꯂꯤ, ꯑꯗꯨꯒꯅꯦ ꯅꯥꯇꯣꯟ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦ ꯄꯪꯇꯩꯗ ꯇꯩꯊꯣꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦꯕ ꯁꯤꯕꯣ." ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯅꯧꯅ ꯆꯪꯉꯛꯈꯤꯕ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯗꯣꯝꯅ ꯍꯥꯏꯔꯨꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ "ꯈꯪꯗꯦ, ꯑꯩꯒꯤ ꯃꯥꯏ ꯃꯤꯠꯁꯦ ꯀꯔꯤꯅꯣ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡꯒꯨꯝꯕ ꯑꯃ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯕꯗꯣ ꯑꯗꯨꯃꯛ ꯇꯧꯏ, ꯑꯗꯨꯒ ꯑꯩꯅ ꯅꯥꯜꯂ ꯌꯦꯡꯕꯗꯅ ꯀꯔꯤꯝ ꯇꯧꯗꯦ, ꯑꯗꯨꯒ ꯅꯥꯇꯣꯟꯗꯒꯤꯁꯨ ꯅꯥꯍꯤ ꯁꯤꯟꯊꯕꯗꯧꯅ ꯇꯧꯏ, ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯩꯔꯝꯗꯦ, ꯑꯗꯨꯒ ꯏꯍꯤꯡ ꯃꯅꯝꯗꯤ ꯌꯥꯝ ꯅꯝꯃꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯧꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯅ "ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ, ꯐꯔꯦꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯅꯔꯤꯕꯁꯦ ꯏꯍꯥꯡ ꯍꯥꯡꯕ ꯖꯒꯥꯅꯤ꯫ ꯃꯌꯥꯝ ꯂꯥꯡꯉꯤꯕꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯡꯗꯨꯅ ꯈꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ 9:30 9 ꯇꯥꯁꯟꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ꯫ ꯑꯗꯣ ꯀꯅꯥꯝꯇ ꯇꯥꯕ ꯅꯠꯇꯦ, ꯃꯣꯡꯁꯣꯡ ꯅꯥꯀꯜꯂꯣꯝꯗ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯣꯡꯁꯣꯡꯒꯤ ꯃꯣꯡꯁꯣꯡ ꯉꯥꯛꯇꯅꯤ, ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ "ꯀꯔꯤꯅꯣꯅꯦ, ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯣ?" ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ "ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯃꯨꯊꯠꯂꯨ, ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ" ꯍꯥꯏꯔꯛꯄꯗ ꯏꯁꯩꯗꯣ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ "ꯑꯉꯥꯎ ꯑꯐꯩꯒꯤ ꯊꯕꯛꯅꯤꯗ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ, ꯕꯤꯠ ꯂꯩꯔꯀꯥꯟꯁꯤꯗ" ꯍꯥꯏꯗꯨꯅ ꯏꯁꯩꯗꯣ ꯑꯃꯨꯛ ꯊꯥꯒꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯅꯣꯡꯊꯛꯇꯒꯤ ꯏꯁꯤꯡꯒꯨꯝꯕ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯑꯃꯨꯛꯃꯨꯛ ꯆꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯆꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ "ꯀꯔꯣꯝꯗꯒꯤ ꯏꯁꯤꯡ ꯈꯤꯛꯂꯛꯏꯁꯤꯕꯣ?" ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯍꯦꯛ ꯍꯦꯛ ꯌꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ "ꯃꯁꯦ ꯀꯩꯅꯣꯝꯃꯅꯤ, ꯂꯩꯆꯤꯟ ꯆꯥꯏꯕ ꯍꯧꯔꯛꯂꯦ, ꯀꯩꯅꯣꯝꯃꯇ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯒꯗꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯅꯔꯤ꯫ ꯈꯔ ꯑꯃꯗꯤ "ꯆꯠꯂꯧꯔꯁꯤꯔꯥ" ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ "ꯀꯅꯥ ꯑꯃꯇ ꯆꯠꯄ ꯌꯥꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯍꯤꯡ ꯂꯦꯛꯀꯗꯕꯅꯤ, ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝꯅꯦꯅ" ꯍꯥꯏꯗꯅ "ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯕ ꯃꯐꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯁꯥꯅꯩ ꯌꯩꯔꯣꯏꯗꯨꯅ ꯂꯩꯊꯣꯛꯀꯗꯕꯅꯤ." ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯖꯣꯔꯣ ꯖꯣꯔꯣ ꯆꯥꯏꯊꯔꯛꯏ꯫ ꯇꯧꯔꯛꯂꯤꯕꯁꯦ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯂꯩꯉꯣꯏ ꯃꯀꯨꯒꯨꯝꯕ ꯆꯥꯏꯊꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞ ꯇꯞ ꯄꯥꯏꯗꯨꯅ ꯅꯥꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯐ꯭ꯔꯪ ꯐ꯭ꯔꯪꯁꯨ ꯀꯜꯂꯤ, ꯑꯗꯨꯕꯨ ꯂꯩꯉꯣꯏꯒꯨꯝꯕꯗꯤ ꯑꯃꯠꯇ ꯇꯥꯔꯛꯇꯦ꯫ ꯃꯣꯏꯒꯤ ꯃꯀꯣꯛꯁꯤꯡꯗ ꯂꯩꯉꯣꯏꯒꯨꯝꯕ ꯇꯥꯔꯛꯄꯒꯤ ꯁꯥꯎꯕ ꯐꯪꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯀꯟꯊꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯝꯗꯦ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯆꯥꯔꯤꯕ ꯊꯛꯏꯕꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ, ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯧꯒꯠꯅꯕꯒ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡꯁꯤꯡ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯆꯥꯔꯤꯕ ꯊꯛꯂꯤꯕꯁꯤꯡ ꯑꯗꯣ ꯐꯠ ꯐꯠ ꯂꯣꯏꯁꯤꯟꯅꯩ, ꯑꯗꯨꯗꯨꯒ ꯆꯠꯈꯤꯅꯕ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯍꯣꯏ, ꯅꯣꯏꯁꯤ ꯗꯣꯡꯅ ꯀꯤꯒꯟꯈ꯭ꯔꯦꯗꯀꯣ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯥꯄꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯃꯍꯥꯛꯅ ꯅꯨꯡ ꯈꯔ ꯂꯩꯕꯥꯛ ꯈꯔ ꯑꯁꯨꯝ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯇꯨ ꯎꯔꯕꯁꯦ, ꯁꯨꯃꯥꯏꯅ ꯑꯩꯅ ꯅꯣꯏꯗ ꯐꯥꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤꯅꯦ, ꯅꯣꯏꯁꯤ ꯀꯤꯒꯟꯈ꯭ꯔꯦꯗꯀꯣ, ꯍꯣꯏ ꯏꯁꯄꯤꯀꯔꯗꯣ ꯀꯟꯅ ꯂꯩꯈꯠꯂꯨ." ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯏꯁꯩꯗꯣ ꯍꯧꯅ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯁꯨ ꯅꯣꯗꯣꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯊꯛꯄꯗꯣ ꯇꯧꯅꯔꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯪꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯃꯌꯥꯝꯗꯣ ꯐꯠ ꯐꯠ ꯉꯪꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯊꯣꯛꯅꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ 10ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫